Banki Chayol Amada, Numit Mangani Tabak Shuhalu, Haidunat, India Pumbada, Lady Banks in a Kongjung Junction Crab, headlines of Mayoriza, Maseko in Nasigi, India Pumbagi Bank, Tongan Bagi Kongjung Sekogi Manipur, the Sungasi, Garamaxi, Kogi Strakasi, the Saruyari, Masita employees sing demand, the Kogi Maru demands, Habatara, the employees singing no more Tenariba issue, stress, hell, Madi, Tenariba Kudung Chada Bakara, si Hantabata Natana, Miyangi inconveniential. Kara hantana bani haina UFBU gi convener na phongdora liza sa matang sa kamay na thamini ngasa akhoi working hours si sangman ba aduga koi employee sing sida yamna kahena hardship wen employee sing si yam wahan ba si pot ama kha koi gi maruaina ate employee sing da su lei aduga maruaina bank ki employee sing si akoina susum yengjabada akoina susum uzabada bank employee singsi phajana di koluda chappaga sumbadu mangai rehe hainari bne bako moisi phajana koluda chappaga sumbaga samanaba tha kamada moisi service tawi hamse masi achumbani fake ni koina haina lawi akoina sumbadu ge matangda an uzai koi matamamada akoi French revolution gaina thokriba adagi French commune gaina lai griba ko working hours 16 hours oirambadagi adagi 13 hours at nomagi 24 hours se tumbagi matam du khaidoga atai se koluna chappaga thabak tawhallambado maduda khoi gi miyam sina matam du hora kanda akhoi sinmi singi working hours se nomada 8 hours tagi hendaba haiba podama lakhiba sumaina akhoi holiday ama week ama da holiday ama piba sigi pot lakhiba sumaina lerakhiba singse sigi manungda haujikti bharat pumbagi waina khoi tongan tongan ba loisan kya ama thati khoi 5 hours working days masi chanabagi pot ama leikhamne manipur so sorry 5 days ko in a week sigi working hours si thambagi ko working time je thambi chanabi si leikre manipur so matam kharagi mamangdagi khoi Saturday amasung Sunday suti thabagi pot lae ko office sing da bank sing da masi posi chana ningbagi demand oiba tare husik laiba posi masi genuine oiba demand amani hana khalaga khoi mayam loinamak na masi khoi puning thogat pham thai sogat pham thai solidarity da si thamja ke maruaina amuke hana nungai ri bank se SBI gomba bank tadi akhoi angang se exam thalaba phawraba adu bank employee oina na bagi damakta training chathalaba training chatpada changba paisa sing do moina provide to bigi muhutta angang sing duna bank du dagi amuk loan lohallaba aduga loan du gi paisa duna mabu training chalhan biraba aduga angang sing du laga service to hollaba service to hollaga adu dagi magi ngasai gi mana training chatlu bada changkiba paisa sing du gi lobo loan do madugi du sahi ahum mama mari ema madugi paisa du recovery loidri phawa bank thadokpa yadi bank du dagi mai thabok tawgadamni thadokpa yadi haibagi magi kan undertaking solution biwa sumai tawba makhal gi that kind of system ama chathari ne masidi bonded labor system to natro koina bonded labor system haidana koina naina kriba koina khangkriba duga si system se kari khena balai bage ana siguma makhal gi system sing se any employer sing na ana gomba akhoi ki keno amada employee amada toram tarakati madu ain gi matungina makhoi mathak thau paikat pa yabusu soidan lerangani subject to correction ada ai ain gi expert man natraga su ai keno da observation to so feel tawi ain kai bathaba amane khali sugam ba mayam si bank sing the thui eba ko sita nataba te grievances mayam ama bank gi employee sing the lerangani maduna maram warakanda mohi husik laiba movement se lakpani lawi masida koi solidarity loina ma ki mai ke de pifam thokpa lai haba sigi understanding se ham to express to jake yam nuai je ajana chinba matam kaya kai thokpiduna north window gi news analyst saruk yabiduna achuma mafum kya thambiramba ngasigi oinadi north window na sandok chariba news analysis matang asilo shinjari